Khongjang Lisingani Tara Taruki January ki tang kuntra mathoida Lamsang Police Station na konba mafam amadagi masagi chahi manga khaktamak ngairibi nupi macha amabu chahi tara tare lom suraba nupa amana nupi oibagi kai khumnaba manghan ki haibaga mari leinana Imphal West District ke Juvenile Justice Board JJB da nupa macha adu puthorakani haiba tabadagi imung manung amadi laikai miyam na ngasi JJB ki gate da Khongjang Changshinkhre Khongjang adu da rapist tairak PBU we want Justice delayed, justice denied haina thaba placard sing paiduna kolau lauke Khongjang adu da saruk yakiwe victim gi imung manung gi miyoi ni haiba amana fongdorakpada thodok thokiba chahi tara faraklaba fawba victim oihoraba imung manungna achumba wayel fangdana lakli case adu da chenari ba nupa macha adu hauzik su mara leitaba amagum mahosagi Lady Mahosadagi Lady Thodok Thokpa Matam Aduda Nupa Macha Adu Masagi Chahi Tara Taret Khakta Ngairi Haiduna Observation Home da Thamkhil wenana case adu JJB Imphal West District da laikhibane JJB na Nupa Macha adu gi mathakta Khongjang na trial chathaduna victim ohuraba imungda achumba wayel fanghanbinaba mafam asida lakpane athuba matamda case asi loisinduna achumba wayel fanghanbiu haina miyoi aduna makhatana fongdokhi Akoi kinena lepi ba mi jingje moina dum etega dum taulai reba ngasi puthokani haibu nupa je magi chapchaba dandi ro pibi ro case losin biro losin banga moi hairaga na moi dum hinga lolai reba khoina tauba case case oina laudrabani na ima isa ina nupi khoi pulap hatu piro hingdre khoi am ware ai gi nau jogi hing haibagi wane ba hing na sirabane ba mana matam du da yan ta jingai da thoki ba thodok cheuji school ka ba matam da mama nabi na nangi sumai na tawe ya haiba matamda hanjin hu thaktan hospital da pukhatana kayama dagi matomta sirani chiche yum thadu ga sale na sale ina unu pijauji aduna thangai sengna khoi jawina hatok piro lo sinba ngamoi hairagadi